February tara hundoida Anouba Chief Minister ama wasak lourba yana leire. Chief Minister N Birena pham thadokraba matungda kanana Chief Minister oigadagi haiduna charangnaba ama thoklingai jerak asida center gi luchingba singna BJP gi MLA sing Delhi da laknaba khangalakre haide. National media da piba report amagi matungina Manipur gi Anouba Chief Minister ama khannanaba gi damak akhanaba mifam ama tha sigi tara ni thoida pangthoklaba matung mathang numit tha sigi tara hundoida Anouba Chief Minister ama wasak lourba yana leire haide. Mifam pangthoknaba BJP gi MLA sing asida kuki MLA tarasu sarug yagadra yarodra haibagi chapchaba pau phangba ngamdre nakal amaromda Anouba Chief Minister ama khalakpa matamda hanagi Chief Minister N Biren ga yanaba MLA amabu Anouba Chief Minister oina soidana khallaba yabagi thajaba chauna mami tari haidi moirang kampu awang lekai da sakhangdaba singna nupa macha ama kaplam le amana sining sitta hinghaure haidi sakhangdaba singna nupa macha ama nongmaina kaplam le amana sining sitta hinghaure police dagi phangba pauda thodo aseng asinabi bapung baro makhai taba matamda Imphal East District ki Orongpat Police Station gi manungchana leiba moirang kampu awang lekai da thokibane laibak thiba thodok adu da leikhidre nupa macha adu lekai adu maktadagi laisram malengan ba Elias Thoinau sahi taraganifat apokpa leikhidre laisram ibomsa kawi leikhidre malengan ba mahaki mamana ba sinam Jack koba amaga chak toklaba matung telepati da leiba online gi dukan amada pochai khara laigani haiduna FZ motorcycle amat malengan bana thoduna thokibane lambida amubu masugi swift car amadagi mioi marina makoibu khamlaba matung amar kauba yaubra hangbaga loinana makoina yaugde harabasu malengan babu phanana ba honabadagi nakal anida muknabadagi sakhangdaba sing aduna nongmaina kaplambane sinam Jack su makoina kapnaba honabada nongmai maru chapkhibadagi inthoklamlaga sen kibane haide N Birena CM pham thadokraba matung security gi akanba section thorang lokhatle Chief Minister N Birena CM pham thadokraba matung ngase Imphal gi maroiba mafam kharada security gi akanba section thorang lokhatle maroina kanglagi nongsup thangba gate ta Central Force ki mini machine gun MMG puba gari phawa season aduna masing yamlaba Central Force na ngak sele CM pham thadokibadagi ngasidagi haugani haina tawramba Manipur Legislative Assembly gi budget session pangthoklaro haina Manipur gi Governor Ajoy Kumar Bala na ngarang se thokrabasu Assembly Complex ki akoibada Security Force na akanba section thorang lokhalle state asida onglakliba politics ki saktam asida pamdaba thodok tholakpa yabana section thorang asi lokhalibra haiba wafam lakle CM Birena pham thadokraba matung karamba mehutna pham asi pairakadagi haiba langtaknaba poknade adumoinamak hojik phawbagi oinade PR thambagi wafam leitabaga loinana Anouba Chief Minister hapnaba khangalakpa leitre haina BJP gi Manipur Pradesh ki President A Sardana phongdokiba leikrabane loinana social media singda thaganarakpada moirang kampuda mioi ama kapamba adu mi onana kapambani haina social media singda thaganarakle haibong pokpi road ta laklaba February tarani thoidagi heavy load vehicle sing chatpada thingba leiragani nambol khori phabadagina khumbong taba lambi oiriba haibong pokpi road asida heavy load commercial vehicle kaya atada kham leitana chatsinbana maram oiraga lambi asida chatok chatsin tawriba miyam amasung maroina mahiroi singda sathina khudong sadaba mayokna hale amaromda lambi asipik padanatana lambi asida leiriba phoijing singning nodia thong ase load puba ngamdabadagi thonggi makha thangba sarukta ninkhaiba haurakle maram asina phoijing singning Juvenile Club Phoijing Singning Nupi Kanglom amasung Khul Committee Lup ahumna pullaga lakliba tang taranitho yumsakaisa numit ke ayuk pung mangadagi hauraga lambi asida heavy load commercial vehicles sing thong ase matik chana sanjindri phawba chatok chasin tawbada athingba thambaga loinana mari lenaba department na athubada semjinbinaba mijing sing silagli CM Biren resign tawbagi nungaiba phongtokpo oina kuki leader singi achoba chaklet ama ngasi ayuk angpokpida kuki leader singna pangthokre haina iduning thawna thamlagle hida kapsinduna yungchak maru chawthok hanba leiduna charubada khong hambagi leina nare haina phongdorakle khwairamban ima kaithel temporary set ki awang ithang thangbada yungchak yoliba sing adudagi lewagi president Ojit Sorok haibamna yungchak sama lauraklaba matong yungchak adu maru mapang singa yenaki yungchak adu Sorok haibam Landoni Debigi imungi singna iron basarubada khong hamba yaurokpadagi yongsak adu check tawrubada yongsak maru chawthokna ba hidak loina kablamba thengna kyaina Lamding Education Welfare Association lewagi president Ojit Sorok haibamna press ta thorakpa cherolamna hairi cherol sina hai yongsak maru adu thangna lenduna yenglubada maru manungda musuk nguna khamdekpa thengna ke podjan hapchinduna miyoibagi haksang sokpa yaba phataba thabak tawriba singase mari lena balenga ki department na matam chana thabak paikhat haudrabadi yongsak leiduna chariba miyam
khudongthiba mayoknagani loinana yungchak leiduna chariba miyamna yamna cheksenbiyo haina miyamgi mafamda lewagi maikaidagi apel tawragli loinana asigma posak yoliba miyosing pharaga serak pibiyo pibinabasu haijaragli BDF sing lokthoknaba honarakpa yaningde haiduna wakan mifam chathakre thogliba irang asida Bisnupur district ki manung chanba kainauda khunja sing ngak seliba kainau thongthak maning lekai da leiba BDF sing legak na lokthoknaba honarakpa bu yaroi haiduna kainau thongthak maning lekai da ngasi miyamna wakan mifam chathakre khungjang adu da saruk yakiba W Homeshwar na phongdokibada tamthiraba kuki narco terrorist sing lichat asida tatana nomai kap tharagliba mafam asida somnatagi BDF personnel manga khak leiba asi lokthoknaba SP Bisnupur honaragliba asi tawbigano masina miyamda mipaiba hena pokani haina phongdoke amarom da khulai lakpagi thokdok amuk thoragliba asi kainau khunja singi khalaga mafam asidadi tawbigano haiki leima pokpam rebita leima kaubi nupi amana phongdokibada kuki narco terrorist sing na leptana landaragliba mafam asida leiriba BDF personnel sing lokthokpa yaroi miyamgi apamba sigi mayokta thabak tawraglabade tidim lambi thingbaga loinana akanba khongjang kaya changsilakani haiki more dagi lanjenarakuna relief camp ta leiriba miyoi 19 leikhidre Manipur da thogliba lan asina maram oiduna more border town da leirambadagi lanjenarakuna tongan bompham singda hangba relief camp singda changjafam lawduna leiriba maitai phuruki miyoi 19 masagi anabana maram oiduna leikhidre haidi paw asina phangba pawgi matungina di leikhidraba miyoi sing ase wangjing kodampopi sports complex ta hangliba relief camp ta leiba miyoi mari kangabo AC gi landing higher secondary relief camp ta leiba miyoi ahum akampat Ideal Girls College ta hangba relief camp ta leiba miyoi manga amadi mayang Imphal da UFO relief camp ta miyoi ama punna miyoi 19 masa masagi anabana maram oiduna leikhidre haidi masida natana hojik RIMS hospital da kidney amadi cancer laina na nabadagi laikana duna leiba miyoi kaya ama sofi bamchadana leire hospital da naduna leiriba inmate sing asi layeng binaba honabada sarkar gi miyeng sangbiyo loinana atuba matamda relief camp sing da changjafam lawduna leiriba inmate sing da masa masagi hana gi mayamda hanjilandana khunda leitan lehanaba Manipur lengang na paikhatpa yaba thabak atuba matamda paikhatpiyo haina phongdokhi church sing mai tharambagi thodokta isagi warol pibiningba leirabadi piba yagani haina osina phongdokre haukiba sahi 2023 May 3 dagi thokiba irang na maram oiraga church tara yaikhai thingaiba thudekpa amadi mai thabagi thodok thokre hairiba thodok asiga mari leinana FIR case arong nongmai khong PS Kaksing district na lokhatkre maduna hairiba thodok asida kanagumba singna isagi warol pibiningba leirabadi arong nongmai khong police station gi officer in charge da paw phawbiragnaba arong nongmai khong police station Kaksing district Manipur gi maikai dagi khangalagli loinana statement pigadaba singi maming leifam lona thamjagani hairi N Biren gi lengak thajadabadagi chawgatpa tokpane haina Nurul Hasan na phongdokre BJP gi lengak ki lusingba Chief Minister Nongthombam Birena ngarang Manipur gi Governor Ajoy Kumar Balada mahagi Council of Minister amadi N Biren bu chawgatpa MLA sing yauna Chief Minister gi post gi resign tawkhibage cherol pisin khraba matungda National Democratic Alliance NDA ga sanminaba party ma oina N Biren gi lengak chawgatuna lakhiba National People's Party NPP gi MLA sing na N Biren gi mathakta pendaba phongdoknaba leptre Khetri Assembly Constituency gi MLA Sheikh Nurul Hasan na pendaba madi National People's Party NPP gi National President na N Biren gi lengak ta support tawdana ba se irakpadagi lengak asida NPP na withdraw tawriba se N Biren na lusingba lengak ta thajaba mangkhiba madi state asida tangduli taba purakpa ngamdabadagi saugatpa tokpane haiba wafam social media gi channel oiriba news network ta phongdokre pawasna makha taribadi NDA ga NPP ga mari tanaba nate N Biren gi lengak ta thajaba thamjadre Nurul Hasan na hai BJP gi lusingba singi taropa thabak khudimakta NPP gi lusingba singi pawta matungina thabak tawgani speaker gi tribunal da lairiba case sing speaker na mahaki tawpham thokpa thabak tawbani Chief Minister gi phamdagi ngarang resign tawkiba du thaganingai ni masine state asida ing tapa purakpa ngamgani makhata na NDA amasung BJP ga cooperation pinagani haba wafam kaya Nurul Hasan na mahaki warol sing phongdokre kulai lalonba ama phare logi wangmada khusu kulai lalonba ni haiba miyoi ama Manipur police na Imphal East district ki manuk janba porongpat area da ki phare haide police da ki phangba paw mana hai pharaba miyoi adudi Thobal district ki manuk janna leiba atau khong ai phrakpam dagi khoisnam Roshan sahi kunga tarek ni mahak miyam government official amade dukan pham liba singdagi namduna senkai thumkai tawbada su senaba miyoi ni haide mangondagi mobile phone amaga voter card amaga su phagat pangamle haina police ki paw sinam khatare